Manipur Top 20 News na tungan-tungan ba wala source hindi ko tsarga matamatang di oiba maru oiba ipaw sing patukan khangjai ngasigi ahan headline da kukijo singi tripartite su agreement semdok sadolaga chahi ama sangdokre kangkokpida maite amasung nagapur kimyo sing chatpa yaroi haina thingba pihogde khemsan BJP gi singjamai mandalna sinduna har ghar tiranga yatra pangthokre apun bagi saktam sagalamba mau amasung liangmai kaichel hamkidibasi law and order fagalakpagi khudamla kangkokpida yum ama maina tumna chakpada aranba paw sandorak narakle modi na nongmaina kaplebasu kerala da Bande Mataram gi full version sakloi Congress MP naha singda satkiba crime gi matang da Amit Shah na pakum pi gidabani Rahul Gandhi paw sandok na pijari ahan paw da kuki jogi tripartite talk su agreement sendok sadok ga chahi ma sangdok le hari Okiba kumja 2023 gi May ahum dagi kuki jo singi lamhen tu henda singna maitei da onsin duna tam thirba lal chatharpada Manipur amasung India lenga ka kumja 2008 ta suspension of operation su agreement khujek pina duna lekliba jingi group sing asigi tonga tongan ba militant group singbu yausilakpadagi miyamna su abrogate tawdabani habi akanba demand tawlinga gi cherakta tripartite su agreement asida yauriba pathap sing sandok sajinba tawraga atopa chahi amagi matam sangdok hairi tonga tongan ba pause gi agency singa corporate report matung inangarang tripartite su agreement tawrokliba kuki jo militant singi umbrella body sing wariba kuki national organization KNO amasung United People Front UPF ki mewching Manipur amasung Ministry of Home Affairs mahut sinba official sing saruk yaba mifum amana New Delhi da pangthok hari mifum asi pangthok re haiba wapom ministry asigi maikedi official oiba cherol ama thortuna khangalakpani hari mifum asida nakal ahumakna su agreement ki makhada Manipur da lekliba designated camp sing gi manungda camp taret conflict zone dagi hongdokpa amasung Manipur gi territorial integrity gi kahendana KNO amasung UPF ki kuthangda constitution ki framework makhada wari sanaba hainasu nakal ahumna yanaki hari sendok sadok labasu agreement na yanaraba ground rules sing sahi amagi oina sangdokpa hainasu yanaki masigi mathakta Manipur da matam chupagi oina ingtapa amasung marachet papibam ohenaba thabak pakat padasu agreement asina sarup yariba miyoi singna amata oina yanaki hari kangkokpi da maitei amasung nagapur ki miyoi sing chatpa yaroi haina atingba pihogde Manipur gi CM khemchan chatuna yenglore pedokpa so engam yaudi harakli BJP singjamai mandalna sinduna hargar tiranga yatra pangthokre kangkokpi ta chatluba matamda mafum adugi miyamna harau tayamna opiraki haidina mafum aduda maitei amadi nagapur ki miyoi sing lakpa yaroi amasung chatpa yaroi haidina atingba piba amata lehogdi haina Chief Minister Y Khemchana phongdorakre wapum asi ngasi BJP singjamai mandalna sinduna pangthokpa hargar tiranga yatra pangthokpagi khongset ki langthumpom oiriba singjamai mathak yumnam laikai gi ima yumjau lainabi lampakta pangthokpa yatra asiga mari lena lainaba thoromda mahakna phongdokibani Chief Minister makhatana hai Manipur ingtapa hanjilakpa ngamdanaba kanagum kharana singsep tharabra haibagi chingnaba lei South East Asia da ahanba oina masagi constituency semduna mikhal pangtholaga lengak semlamba lengakni haidana ipa ipu kyana mat oina ngak semduna laklamlaba lamdam asigi majority community oiriba maiteina mayamba mache amagum khundaminariba purup singbu tasin khomjinduna amasung nungsi chanana laiminarpa lamdam asibu kahendana ba honaba mathau tai sahi tare khuntaku matamdasu lamdam sida khundaminariba purup kudimakna awasingbu Manipur gi laimaidagi takthokibani haki lamdam sida ingtapa hanjilaknaba laingangna thamlakliba khongthangsida kanagumba kharana singsep thaduna khana hanaba sinba yaurba haibagi chingnaba kya laire hairi mahangna jeri bamda chatlor matungda ronglawbida bom pokai handuna angang anigi thawai mahankiba asina lainga asida yaningdaba lamdam sigi ingtapa hanjilakpa pamdaba miyoi khara laire haina takpani hairi hargar tiranga thoronggi manungda piriba isagi yum amasung isagi nungsiba haibasida aigi lamdam khundaminariba miyoi khudimakpusu nungsiba ngamduna chakhotpa Manipur ama ohenaba honasi haiki Prime Minister Narendra Modi gi kumja 2047 fawgi manungda leipa asibu Brexit Bharat ohenbagi manglang asida aikoi gisu Brexit Manipur ohenba honasi haiki amaronda ngasigi hargar tiranga yatra ta saruk yakiba BJP Manipur Pradesh ki in charge Dr. Ajit Gopchare na hai ngasi pangthokliba khongset asi politically oiba rally nate khongset asina Prime Minister Narendra Modi amadi Chief Minister Y Khemchan anigi lamsing makhada apunba amasung chakhotpa India loinana ingtapa Manipur ohenbada miyamna tawdaba thawdang adu utpani amaromdana kangkokpida yum ama maina tumna chakpada aranba paw sandorakle hari kari pawna yengsi Chief Minister Y Khemchan lusingba MLA kharana ngarang kangkokpi district headquarter da chatuna Deputy Chief Minister Nemcha Kipgen amasung Saitugi MLA Akolet Kipgen ga punna National Highway singda free movement taholagani haina lauto mina kharba matung ngarang numidang pung 9:40 rom tarpada kangkokpi ward number 8 da leiba hangrangam haukip sahi yakai ga manga ko miyo emagi yum maina tumna sakibada
Thaudu asi Chief Minister amasung mahaki kanguna kangkopida lakpada taramna oklubagi damak mai thadukuni haina aranba wafum sandoknarkhre. Social media ki platform kharada wafum asi viral orpadagi pausi asina kangkopi police ta hanglubada maina tumna sakraba yum asi L shape ta sabani yum asi gi maningda leiba chaksangdagi electric short circuit na maram oraga mai hortuna chakpani masida una saba ka ahum gi manungda ani changdolaga Janet Hawkip amadi Lahing Hawkip ko bomioi singna lerpani ka amadana yimbu na leibani hari. Thaudu aski pau phongbadagi kangkopi fire service station gi personnel singna fire standard ani pudina sangsilaga mai kana bahonaki mai chakleba yum asi awang masing thak talebadagi khudakta yoksinba ngamhogduna ayama saruk mai na sakre hainasu fire service asigi official amana pausi sida phongdoraki yum asi mapung fana kanba ngamhogdrabasu thangnaba yum singda soktanaba ising kapsinduna section thoran lokotki loinna Nubidang pung taraga mathoi help pada mai mapung fana mutat pangamki. Taudu asida mioi amata aso open yaukidi mai mutat nabu panabada police IRB amasung CRPF ki personnel sing sulakuna mateng panglaki hari. Modi na nongmai na kalabasu Kerala dadi Vande Mataram ki full version sakloi haina Congress ki MP na haikre. Prime Minister Narendra Modi na lusingba Union Lenga na sathakliba Har Ghar Tiranga campaign ki manungda leiba leipa asigi national song oiriba Vande Mataram ki full version sakpa saktabagi chai naba wapum thoringai ki charakta Kerala ki Congress MP Raimohan Punithanam karigumba Narendra Modi na nongmai na kalabasu Kerala da Vande Mataram ki full version sakloi haina phongdorakre wapum asi Congress MP asina ngasi paumi singda phongdoruduna hai Kerala lengakta Chief Secretary na National Anthem asigi full version saknaba akaknaba direction pirak nabasu ma ki maiki digidi madubu hangbalaite hauji matam asida Vande Mataram ki full version sakadabani habi wapum di ekoi ni yabang amlu haiki MP asina wapum asi phongdok pagalina Kerala ki government na democratic institution oiriba logboban singbu anemba thaki politics topum oina onthokle hainasu maral siki government na asigumba thongsing asi chatharakpana ekoina government singdagi achumba phangani habi thajaba thamki dra haiba wahangsu hangki amaromdana naha singda chathagiba crime gi matangda Amit Shah na pakhum pigedabani Rahul Gandhi haujik chathariba parliament ki nongju mifamda Union Home Minister Amit Shah na tumin na leiriba karigino haina Lok Sabha gi opposition leader oiriba Congress lusingba Rahul Gandhi na Angaki Bagaluna, Numit Karaki Bamanga, Delhi Gentle Manterda, Honging Chansilakiba, Mahiro Singa, Police Nasatakiba, Amthiba Crime Singi, Matang Mahana, Pakumpi Davani, Hina Demand Torkre. Narang, Uttar Pradesh Prayagarda, Rahul Gandhi Mahaki, Chakronki, Gaogi, Kongsit, Tangsinbata, Saruk Yakiba, Mahiro Amanasu Wahang Asi Hangaki Bagaluna, Jahi Kiachuna, Tarang Torpuga, Luna Emungilam, Pauba, Yoksel Abba Matunda, Mahiro Edigi, Mama Singna, Migi Sendol, Mike Nari Hinasu Pongdorki, Heidi. Congress lusing basina wafum asi mahaki social media platform amo oriba X da pongdor pagaluna mahiro asina mayok nariba film asi mahaki asoi bananati leipa asina chathariba system asina ni haiduna mahiro sina question paper leak ohen kibagi mayak ta akan bokong chakilaki badu losin krabasu Amit Shah gi maikidagi Delhi police ki matakta lokot pon thopa thobak lokot pagi matang di wai ama pawba pongdu kidri hai na singda police na chathakiba ka hemba thoong adugi matang da lale haijabagi Mohta Prime Minister Narendra Modi ki ngakpi ba haibasi dagi nathi tuna leire hainasu maral siki amarum da Uttar Pradesh ki Congress President Ajay Ryan su Prime Minister Narendra Modi na Mikhal da mai pa ki basi mahaki mayokta video si pagdala so kilang kiyaw sa mapigani sino si sibidina share amadi subscribe pagdili damo hanya ita thal pa kung amadi makatalaman di sa batalo ng